Mamangai matamda lamdam asige miyamgi marakta loan sizinabadagi mami amata taramdaba adu ngasi leitre ngasi status sida changsilagli ba khongthang asida karigumba leptena chatpa thoklabadi ngasidagi chahi kharagi matungda ahongba ma soidana purakpa ngamgani haina chief minister nongthuma biren phungdokre wapam asingasi directorate general of foreign trade ki midyang makhada district administration Imphal East nasinuna hotel Imphal da pangthokiba stakeholder consultation meet ki thoram da phungdokibane Agricultural and Processed Food Products Export Development Authority, Manipur Organic Mission Agency, and Federation of Indian Export Organization, Singsu, Sarugyaduna Pangthokiba, Thoromaduda, Chief Minister Nongthupam Birena, Lamdam Ashige, local the Pothok Potlam Kaya, Mapalam the Tatopage, Chang, Nong Manomge Henlakli, Mapalebang, Lamdam Ashige Pothok Singyam Napami, Malengi Pambagda, Lebagasi, Mapalam the Pot Hadopagilam Jelda, Kumang Yangna, Chienba, Lebagamo Iribane. Status the lady bus subdivision Humponepan Guina, subdivision Kudingi, Pothok Amamam Pothok Pamnaba Pandam Tamle, subdivision Kudingi Eba, Masakai, Pothok Ma Pothok Handuna, Hidam Kudinga Chokatpa, Purana Basile. Status the Lengak Liba, Lengagasila Padagi, Tongan infrastructure Kaya, Packet Pelere, Lengagasina, Hodoki Bamiam Ginumit Amade, Hill Leader, Degi Thorum, District Administration, Sing the Makata and Chatare. Khongthang asige kanaba miyam amadi officials singna khangli amaromda status da covid positive bi chang nongmagi hengalakle karigumba hiram kharadagi ngasi fawbo covid gi vaccine kaptriba singa thubada kapthokpiyo lenga ki oinadi laichit asig ngakthona ba sem saduna leiri adumakpu miyam gi lokpham thokpa thodang lokatrabadi ngakthokpa ngamloi miyamna matam chana laichit asig ngakthona ba leiri ba vaccine kapthokpiyo haina apel toke